Kuki gi lamni haina center da taksinkhre. Sahi kaya sangna Kuki singna iramdam asigi yelhomi singbu muthanana bahona duna lagli. Masigi saruk ama oina yelhomi yek salai lai balamdam asigi furup macha macha singbu Kuki furup ni haina document kaya fong bada natana nung phawbo yungsinduna khili. Masida natana Kangpopi district manungda laiba kom liang mai purum kharman na singba singi khul singbu Kuki village ni haina document semduna center da taksinkhre haina indigenous pillar construction committee gi chairman federation of Haumi gi vice president Dr. K Hira Kabuina Fongdoragli. Hiramasiga Mari Lainanga si Kabo Lekaida Labor Federation of Haumi gi Loisang the Pangtokiba, Paugi Mifum Amada Mahana Makata na Hairaduna, Makogi Pandamasi Manipur Maseta na Tugaina Balan Asida, apik pa Purupsim Asibu victim Oihanduna, Usin Sinana Bahona Bani, Aimon Anal Siru Sote, Koirau Koireng Ko Maring Moyon Monsang Purum na Singba Sing Asi, Kuki Trapta Singhanana Bahona Pasigi Mayokta. Yek salai leba furup sing asina kayara khanna makhoi Kuki tribe na te haina sengdokhiba laikhrabasu ikai khangdaba machin thibada akiba phawdaba Kuki singna apikpa tribe singbu Kuki furupta singsinna ba honabadi leptri Aikogi Yelhomi Furupu Kanjanaba Federation of Haumina Yelhomi Yek Salai Labor Furup Taraga Mangagi Ming Hakpa Indigenous People Ama Sao Munkabui Kunjauna Lampiduna Yungana Bagi Taurang Loisilagle Tasigi Kungamatoida Pilara Sigi Akoibada Utabagi Tauram Ama Vangtokani Masida Yelhomi Furup Kun Mangagi Lusing Basing the Natana VIP Sing Naga People's Organization CSO Sing Saru Yagani Masida Lamda Masigi Miam Susaru Yabiyu Indigenous Pillar Asina Sahi Kaya Iramdam asigi yek salai laiba furup singi saktam ama oiduna haurak liba mirol singna khangba ngamlagani haina su phongdokhi Miyamgi mihuna semba leingak lehenana ba MLA singna Prime Minister da taksingadouri Manipur da miyamgi mihuna semba leingak athuba matamda thambina ba state asigi BJP gi MLA kharana Prime Minister da ayiba serol piduna taksingadouri agency dagi phongba paw asin hai khongthang asi hokhiba February 10 da matamadugi Manipur gi Minister N Birena resign tawkhibadagi state asida president rule chalaiduna leirakhiba asigi makha tarakpa khongthang oina paikhalakibani thajaba yaba paw gi likhun amana agency asida phongdorakpagi matung ina Prime Minister da pisingadouri ba serol asigi dama hojik fawada BJP gi MLA taraga mapanna khuyek piduna leire adubu Delhi da leiribe MLA mari di hojik fawba khuyek pidri masigi damang makhoigi khuyek khomnana ba MLA khara Imphal dagi New Delhi tamna chaluba laikhre Anoba khongthang asida BJP gi MLA pumna maksuna fawba laitri party sigi manungda hojik sun nakpak tanabagi mami adumak sauna lairi loinana serol asida su khuyek piu yadaba BJP gi MLA kharasu adumak lairi masina party manungi nakpak tanaba adumayek senghalle hokhiba February 10 dagi iset asida president rule salai khraba matung miyangi mihunna semba leingak leihanana ba maikai kaya dagi akanba pressure lakhibani maduda BJP gi MLA kayana se minister N Biren ge leinga bu yaning da ba phongdokhiba su laikhibani masigi su mathakta hokhiba kumja lisingani kunga marigi November 13 National People's Party na matam adugi CM Biren na lusingba leingak asibu saugat patokhiba laikhrabani asigumba fibam kaya asigi marakta hanagi se minister nongthombam Biren na February 10 da New Delhi da chatuna Union Home Minister Amit Shah unaruba matung numit adumakta da Governor Ajay Kumar Bhalla da resignation letter pisinkhibani asumna numit mari nirom lairaga February 3 dagi asida president rule salai khibani ningsing baya bodi Manipur Legislative Assembly asida BJP gi seat punna kunthra ga taret NPP gi seat taruk lairibani loina na hoji Prime Minister na khoyek piduna taksingadouri ba asida BJP amadi NPP rom dagi punna MLA kun rom na khoyek piduna laire haina thajabaya ba paw asina haire adum oina ma wafam asigi matangda NPP gi lusingba Joy Kumar gi maikai dagi de mangonda paw amata phangde haina phongdokhi haire Ranjit Kumar Gupta Manipur da sangba thingle KCB Politburo Manipur da talapu sinduna lalon bada achoba thodang loriba Bihar gi Ranjit Kumar Gupta Manipur da sangba matam pumbagi oina thingle haina KCP gi Politburo Standing Committee na phongdoragle Party sigi Information and Public Relations Secretary M Punsibana khoyek piduna thadorak pa cherol amana hai nan Manipuri singne state asida miyam gi mayuk ta thabak tharong kaya chathare haibasi mamang thakta gi khangduna laglabani masigi khudam oina sahi tara gi mamang dagi Manipur da leiduna lalon itik tawriba Bihar dagi Ranjit Kumar Gupta su amani
पार्टी असिना सही सिगी मास कुनगा मंगादगी तलब शेखर बॉम्बे पान मसलाना सिंह मैखु थोक्तब हिदांग मनागे पोलम सिंह थिंखरब मतुंगदसु महांगना होलसेल द पोलम सिंह असि अदुमक योंदुना लैरी महांगना मंत्री पुखिदा करक साइ कोबर रेस्टोरेंट अमा सलाय हाइबसु खंगबा ngamle हाइरिब रेस्टोरेंट असि अमोट थबक कया मरुप सथै हाइबगिदमक हौखिबा कुमजा लिसिंग अनि कुलहुमदोय द मैरा पाइबिसिंग थोमजिन खिबसु लैखरबनी रेस्टोरेंट असिबु महांगना नाइट क्लब ओइना सलाइदुना सु लैरी लोइना सिक्योरिटी पर्सनल कया मरुमना सुंगाक सेंदुना थमली हाइरिब रेस्टोरेंट असिदसु मियामना मखा ताना चंगबिरनु मथक्ता पनखिबा मरमसिंग असिना महापु मणिपुरदा चंगलकपा अमदि मखा ताना मखल अमतगी बिजनेस तौबदा अथिंगबा थमले हाइबा वाफमसिंग चेरोल असिना मखा तारगले।